Paosing yumpham oiba maroiba pau khara update tawjari positive oiba Mioi Sinnarktabadagi Eraang Thokkhre Churachandpur district ta hangba bhike tauna high school gi quarantine center da leiba Mioi ama COVID-19 positive oiri hyper report phangladuna Mioi adubu medical team la lakhut pasatpada center adu da leiriba inmate singna Mioi adu lochendu da thamkhiduna Sinnarktabadagi police amadi inmate sing marakta muknaba Thokkhre Police kanak naba source tagi phangba pau gi matung ina thodok ase ngasi ayu pung 10 rom tabada thokhibani hairi quarantine center asida leiriba inmate singi COVID-19 test tawkhibagi result ngarang atheng bada lakpada Mioi ama positive oibadagi ngasi ayu pung 8 rom tabada medical team amana Mioi adu bala khutpa chakhi madura center adu da leiriba inmate sing aduna positive oiraba Mioi adu ba putorok haiba yakide loinana center adugi ground floor gi thongsing lonsen ki hairi Pungkai amaromda medical team aduga inmate singa wangang naraba tungda yanaba Purkhibano police ta pau pituna additional SP IUCAW na lusingba team abalaktuna Mioi adu lokthokpada mateng pangna bahot naki masida su pungkai amarom police ka inmate sing aduga wangang nabada yanaba Purkhibano amadi ningai sangtang naba kyamarom tholokpadagi nakal anigi marakta khuthana babawa yauki hairi matungda policing aduna akan ba section throng lokotuna positive poiraba Mioi adubo center adudagi puduna Churachandpur district hospital gi isolation water thamki hairi panbaya badi quarantine center asida mapandagi state asida halakpa Mioi humphugi mathakta leiri makoi sing asisu imung manung oina punna leibana ayambani haina pau asina makhatana hairi atopa pau amadana Mioi samaga kontrago humdoi leiba center amada samaga sopna taret positive oire Tamenglong district headquarters the Leiba quarantine center amada Mioi chama control the manung da sama ga supna taret positive oire hairi Tamenglong district administration dagi phangba pau amagi matung inna hokiba pungkun mari asida Tamenglong district headquarters the Leiba United Builder School quarantine center the laichat asige positive case yakai mga phangki quarantine center asiga atop quarantine center amaga da Delhi dagi halakpa Mioi chama ga humdraga taruk thamki amade masigi manungda United Builder School asiga punna Mioi chama control de thambada Mioi chama ga sumda taret laichat asidagi positive oi haire center asida leibasing ana positive oi gi phasing tharaga ga si punna chama ga sumna taret chubane atopa center adugi de hojik phawba positive oi ba ani khaktane Mioi chama ga sumna taret positive oi kiba center asi natai chada ba thabak sing chathai haina hana pau sing da phuna khrabane quarantine center asidagi positive oi ba Mioi home hospital da puna ba hotna ba da thengkiba su leire haire quarantine center asida leiri bising lam hen ban isa sinaba yauri mamang da su ganja pusilambagi amasung quarantine thadok laga gari masada lambadagi phaba su laikre haina so phongdok laduna quarantine center asida ataiga manadaba mongda laichat asigi positive oiba masing yamna phangkiba asigi kupneng sin ba haure aire quarantine center asi ngasidagi thingjilaga sanitize to ba haukre amasung quarantine center asida leiramba Mioi taruk Don Bosco Holy Trinity da thamkhre haire Maraksida Karmba Safuna NPP ke MLA Maribo Humlaga Purkhibano State asida leiriba BJP na lusing basungsin na balai tagi Minister Pham Thoklaga Congress kapunduna Secular Progressive Front SPF sembada yauraba National People Party NPP ke MLA Marina amukhanna laingak ta sakutna na ba role pisin ke ba asi kari Karmba Safuna humdana Purkhibano haina hangnarakle Hiram masih gamari lain na political gilam dan lain na Mioi karana pausi asida haike si Minister N Berena lusing balengak asida penda ba amade janing da ba kaya laire haiduna NPP ke MLA mari haibati Joy Kumar Jente Kumar ledpau haukip amasung N kaisi haukiba jun taraga tareta Minister Phamdagi resign togduna laingak sokot patokibane aduga MLA mari asi Congress ki kemda laikibani asigi laga asida sokot patokpa pawdam jari Manipur Local News YouTube channel amadi Facebook page asidagi phongdoki basu laikibani pothagat jari loina na channel asida dom kana badi subscribe like and share hauba kawi ki convener amuka hemanta peswa amasung Meghalaya ki chief minister Konat Sangmada political ki sarang na basi losin hanaba haukiba jun kun ga marida akan ba khuthaba haurakibani Numit asida NPP ke MLA Maribo Delhi da puhraga karang BJP ke National President JP Nadda unhalapa matung danga si Impal da amuk Purkhibano lainga kasida amuk hana sokat pagi serol governor da pisin khibani lockdown matung da Prime Minister Narendra Modi na luching ba Union Cabinet pakthok sakthok na bathorang tawribani Union Cabinet asina Konat Sangmana maki masan nupi Agatha ke sangmabo jahunna ba hodar pada khurau thangtana ba haiduna NPP ki MLA mari asi lainga kasida amukhanna sakut hanna ba akan basapu piram gani khalli haina su political gi lamda
nainariba mioising aduna makhatana phongdokhi aroibada contentsing asigi maruiba pau khara asiba paudamjariba Manipur Local News YouTube channel amadi Facebook page asidagi yengbiriba punamuk pothagatchari loinana channel asina adomda kanarabadi subscribe like and share tawba kawbigunu punapukpu amukanna thagatchari